ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯑꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯔꯥꯁꯤꯐꯜꯅꯤ ꯉꯁꯤꯒꯤ ꯁꯅꯥ ꯂꯩꯕꯥꯛ एडिटोरियल कलमदगी लौकꯠꯆꯕ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝꯗ ꯃꯤꯐꯝ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥ ꯑꯦꯂꯥꯎꯋꯦꯟꯁ ꯀꯥꯏꯔꯛꯄ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯂꯥꯏ 12ꯒꯤ ꯑꯒꯁꯠ 12 ꯐꯥꯎꯕ ꯆꯠꯊꯒꯗꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯅꯣꯡꯖꯨ ꯃꯤꯐꯝꯒꯤ ꯃꯥꯡꯑꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁ INCꯅ ꯂꯨꯆꯤꯡꯗꯨꯅ ꯁꯦꯝꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ 19ꯒꯤ ꯑꯄꯨꯟꯕ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯗꯦꯕꯂꯞꯃꯦꯟꯠ ꯏꯟꯀ꯭ꯂꯨꯁꯤভ ꯑꯦꯂꯥꯎꯋꯦꯟꯁ ꯏꯟꯗꯤꯌꯥ ꯑꯦꯂꯥꯎꯋꯦꯟꯁ ꯀꯥꯏꯔꯛꯄꯁꯤ ꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯅꯤꯡꯉꯥꯏ ꯑꯣꯏ INCꯅ ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ अखिलेश यादव की समाजवादी पार्टी MP ममता बनर्जी ऑल इंडिया तृणमूल कांग्रेस AITC MK स्टिलिंगी DMK अमदी उद्धव ठाकरे की शिवसेना न चिंबा तोंगानबा अपोजिशन पार्टी 19 न पुल्लगा कुमजा 2019 जुलाई 19 न सेमखिबनी इंडिया की प्राइम मिनिस्टर नरेंद्र मोदी न लुचिंगबा बीजेपी की चुंगसिनबा नेशनल डेमोक्रेटिक अलायंस की लैंगाक अमदी प्राइम मिनिस्टर नरेंद्र मोदी की थबक थौरम कयाबु माइथिबा अयेतबा पीनबा सेमगतखिबा इंडिया अलायंस हयेंग जुलाई 18 दगी पांगथोकदौरिबा इंडिया की राज्य सभा अमसुंग लोक सभा की पार्लियामेंट मिफम की मांगोइनना कायरकलिबसी करिगिनो हाइबसी कुपना नैननिंगाई ओय मरमदी हंदक पांगथोकदौरिबा पार्लियामेंट की नोंजू मिफम असी मणिपुर मियामगिदी यामना मरुओइबा मिफम अमा ओइरिबने कुमजा 2025 की फेब्रुआरी 18 स्टेट सिदा लैरखिबा मणिपुर की गवर्नर अजय कुमार बालाना लुचिंगलिबा एनिमेटेड सस्पेंशन प्रेसिडेंट रूल लैंगा असी मखा सांगथना नत्रगना स्टेट सिगी असेंबली असी डिसॉल्व तौरगा फुल फ्लेजेड प्रेसिडेंट रूल थमगद्रा हाइबदु खनगदौरिबने नाकल अमरोमदा मणिपुर की चाही अनि हेलबा इरांग यावना ममांगी फेब्रुआरी की 19 पांगथोकिबा बजट सेशन दा पुथोकिबा इनकम टैक्स बिल इंग्लिश सिंगनी कुनगमंगा नेशनल स्पोर्ट्स गवर्नेंस बिल इंग्लिश सिंगनी कुनगमंगा जल विकास अमेंडमेंट एंड प्रोविजन बिल इंग्लिश सिंगनी कुनगमंगा अमदी मार्शल शिपिंग बिल इंग्लिश सिंगनी कुनगमरी यावबा अनौबा अरीब बिल कया पुथोक्तुना खनरगा पास तौगदबा मिफम असी मणिपुर गिदी यामना मरुओइबा मिफम ओइफम थोई ममागी पार्लियामेंट मिफम दसु स्टेट सिददी पुआरी ओइरगदबा मिफम सिंग ओइखी ममागी मिफम दुदा पार्लियामेंट की हाउस अनिमकना अहिंग चुप खनर नैनरबा मतुंगदा हौजिक स्टेट सिदा लैरकलिबा प्रेसिडेंट रूल असिगी अयाबा लौनखिबनी ममांगदा पांगथोकिबा पार्लियामेंट की मिफम सिंग अदुदा हौजिक मणिपुरदा थोकलिबा इरांग वाथोक सिंग असिगी मतांगदा INC ना लुचिंगबा इंडिया अलायंस MP सिंगना मसक थोकपा वाफम कयासु पुखतकी चाही अनि हेलबा मणिपुर की इरांग असी लोइशिनबा इंडिया की प्राइम मिनिस्टर न करिगी होनद्रिबनो प्राइम मिनिस्टर न मालेम की लेबाक क्यादा कोइबा चटपगी मतम दिलेरगा इरांग थोकलिबा इंडिया की मनुंग चन्ना लैरिबा मणिपुर द चत्रिबा करिगिनो हाइबा वाफम कयासु थमनखी अदुना हंदक पांगथोकदौरिबा पार्लियामेंट की नोंजू मिफम असिदसु इंडिया अलाउंस दा यावरिबा मेंबर सिंगना मणिपुर दा ओइरिबा वाथोक सिंग असी बुथोक्तुना खनरखी अमदी प्रेसिडेंट रूल्स की मतंगदसु अकनबा वाफम थमदुना खनरखी हाइना थाजनरंबनी अदुमकपु मिफम ममांगदा इंडियन अलाउंस काइबसिना खनरंबा कया अदु अरेंबा ओइगद्रा हाइबसिनी तसेंगनमक्ति अलाउंस कायरकलिबसी INC की MP राहुल गांधी वांगांग कयादगी ओइबा याय राहुल गांधी ना अलाउंस दा यावरिबा CPIM बु RSS का वाखलोन माने हाइरुबदगी CPIM ना तोकपगी वारेप लौरकपनी AAP की AITC की ओइनसु अखन्नबा एजेंडा अमदा थबक तौनबा इंडिया अलाउंस सेमखिबनी अदुबु ममांगदा दिल्लीदा हरियाणा अमदी बिहार न चिंगबदा पांगथोकिबा मिखल सिंगना अलाउंस ओइना मिखल थेंगनखिदे मिखल खुदिंगमा पार्टी ओइना थेंगनखि मसिना मरम ओइरगा रीजनल पार्टी याउना नेशनल पार्टी सिंगदा कांग्रेस लुचिंगबा सिंगी थावोंग यानिंगद्रे हाइना तोकनखिबनी मरम अदुना हौजिक मपांगल कनबा ऑपोजिशन पार्टी अमगिदमक
ahum suba front ama semlakpa yari masini pujarakliba matam matamgi wafamda makha tarakpada rashifal amuk taminasi. Rashifal asibu ibirakpa ibowisak ningthauza ewardi Astro and Palmit Pauna Bazar Imphal. Ahanbada Miss Rasida charangnaba nungnangba ahing tumba mapung phadamba numitni thabakti khara henna cheksinna honajagani. Lam chatpa mi tinabadi haisingani imungda charangnagani pakhang lisabi singoina lau taunagani. Mahiroi singoina wakhal leitaroi Bris Rasida hakchang wakhal thabakta henna faba numitni thabakti pangthoklagani mamal yamba pot leishin biyagani ithak thongba singna chanbiragani pakhang leisabi singi oina nungsinagani mahiroi singoina hotnaningani. Mithun Rasida khanba nanghaudaba asawba loinaragani akanba wahai sizinadaba fagani gari tamna thawgani thabak machadi pangthoklagani pakhang leisabi singi oina muknagani mahiroi singoina budi fakchingani. Karkat Rasida wahai ama soibada achauba maral thaijingani tapthana honajagani pot leiba yagani changjarakpa kankhatluganu santi leiroi pakhang leisabi singi oina matkhenagani mahiroi singoina wakhal changloi. Singarasi khudong chaba mayoknaba sel fangba thabak pangthokpa mingchat hengatpa chathok chasinda khudong chaba singthabibada yawba numitni pakhang leisabi singi oina wakhal chanagani mahiroi singoina lausing hengatlagani. Kanya Rasi pangthokningba khara pangthokpa marup mafam phagatpa luchingba singna chanbiba athapajat pakanaba phangba singthabibada yawba numitni pakhang leisabi singi oina nungsinagani mahiroi singoina budi chawkhatlagani. Tula Rasi cheksinna hai singna honajagani thabak machadi pangthoklagani sel fangba chatpa managani makok oiba singnadi chanbiragani imungda charangnagani pakhang leisabi singi oina lau taunagani mahiroi singi oina honaningloi. Brisik Rasi chayetnaba charak chahing naiba marakta thabakti pangthoklagani sel fangba khara chatpa wakhal changba thabakna henna thengnaba numitni gari tamna thawgani pakhang leisabi singi oina warawnagani mahiroi singoina wakhal changloi. Dhanu Rasida chawkhatpa fagatpa thauram pangthokpa marup mafam fagatpa mateng pibiba yamba mamal yamba pot leiba yaba numitni imungda santi leiragani pakhang leisabi singi oina nungsinagani mahiroi singoina budi chawkhatlagani. Makar Rasida hakchang wakhal thabakta afaba numitni sel fangba numitni changyingnabada mai pakpa mingchat hengatpa numitni pakhang leisabi singi oina mat chanagani mahiroi singoina lausing hengatlagani. Kumbarasi saudaba tapthaba fagani luchingba singna chanbiragani singthabibada yawragani pot leiba yagani imungda charangnagani pakhang leisabi singi oina warawnagani mahiroi singi oina hotnaningani. Aroibada Minarasi ingna tapthana hotnajabatana afaba phal fanglagani marup mafam pak chawragani lamlanba singna nungsibiragani pot leiba yagani pakhang leisabi singi oina lau taunagani mahiroi singi oina wakhal charangnagani. Masini pujarakliba matam matamgi wafam amadi rasifal tabiriba amadi midyang tabiriba pumnamakpu Nirmala Thangjamna amuka hanna khurumjari. Civil score kari adom na adom ki bank account adu transaction sanaraba ningthi jana transaction tawraba loinana adom ki civil score gi leifam thokpa adu leirabadi masana kanaguma third party amatha yaudana bank amadigi adomna loan ama hekta lobada khudong chaba kaya lei masi miyoi amagi yamna tangai fadaba aman karigumba adom na bank tigi loan ama pamba matamda adom ki civil score adu low oirabadi adom na longning niba loan adu da akai bo ele hariba singa si chumthoknanaba amadi adongi civil score adu niyom chumna wangna leinenabagidama tanabiba yagani masida natana civil score karino ITR filing karino masigi maramda sokupa marol khambiba yagani adongi civil score adu low oibiraba masina maram orga bank amadagi NABFC singdagi loan loba yadaba hariba khudong sadaba sing kaya mayoknaba matamda adongi civil low oheliba maram sing adubu khangdok minaduna asoiba sing adubu legally chumthoktuna adongi civil score adubu healthy oina thambiba pambiragadi ngasi call tawbiu 6033937852 loinana 7005811931
लोइना WhatsApp नंबर दा 9366561137 पंजरीब नंबर सिंग एसे कॉल तौबिदुना तानबी अमदी अदोंगी लोन लोकथोक लुसिन तौबदा अयत अपन ओइदनबा अकोप मरोल सिंगसु खंबिबा यागनी हैप्पी बर्थडे भाई ngasi nang na treat pi bata bani kai da kai pije ge haino Thank you bhai kimbap oina tawrse ado भाई nang hadak chei tarani pan suri natro kimbap tu di hayeng sar su yai voter list register to yaring da register tok saloro sine ya marune hoi bhai yamna budi faba wani nang na hariro ado DC da register tawna ba amuk koi chen chen bado aiding amaro hayeng wai tandra kanda yengage ai gi mara basi Korean movie yeng ba ya website ma hairo haira di sat ekta hairakan voter list an base online da yam laina haibasi di khangamdri DC satrasu yabro haise yarabane www.voters.eci.gov.in da new voter registration da natana voter amagi details na singba change natraga idi tongning leirabasu sigi website sida loini harabani website maming do amta ga hairo bhai www.voters.eci.gov.in October gi date 1 fawgi manungda chahi 19 sugadaba oirabadi www.voters.eci.gov.in sida visit tawbiraga voter registration toksinbiu anobo voter oibiu paujanjari ba CEO Manipur Lamphel Pat Imphal nungairaba pauje loan gi khudong saba lobing bisingi dama Hawkmatic Advisory Private Limited ke maikidegi loan apply tawwe yabagi khudong saba piduna lakchari eligibility loan ase both salaried amadi self employed animangna lawba yabagi khudong saba leise masagi sahi kunga thoidegi ni chahi 55 fawgi manungda leibasingna lawbiba yagani credit ke limit na loan ase lising 50 degi na lakh 10 fawgi isagi requirements sing adugi matung ina apply tawba yagani loan gi tenure matamna loan ase repayment singbagi matam chahi 3 fawba oijagani apply tawbagi khudong saba piriba loan gi makhan sing adugi personal loan business loan against property loan asi apply tawbada kariguma makhal amatagi fee natraga charge lawba leijali loan documentation dagina loan disbursement hoba free the assist tawjagani loan apply tawbada changadaba documents sing like ITR network project report business registration GST na chingba hariba sing asi semining ba lerega sutana biba dumak yagani loan lobining ba sing na kupa marol gidama 700-577-9312 amukana 700-577-9312 da call tawbiraga akupa marol khangbiba yagani Basista Katyayani Company Pauda yamna taganba utong satpi mayon chikpi maru chikpi amadi wahik mapung phana ngak thokpa ngamlaba hidak Basista mamal su yamna hongba lomi singi khwaidagi faraba hidak makhalamani low ubiri bisingna tha sida season abada khwaidagi faraba hidak phangphamdi laima agro store arong thongkhong mana near district hospital angabo nepra junction sunin agro house charangpa amadi manipur gi hidak yonba retailer singda phangbigan akopa marol gi dama 9863-861-738 amukana 9863-861-738 Basista